Lakhipuronline puthokjaba September ki tang ama Yumsakaisha numit ki Khomjinba Pao tabirase Ahanbada maruiba Pao October thadagi hauraga Kendra Sarkarna employee singi anoba wage code chanakadauri NRC da ming yaudaba miyoi singa nangliba awaba sing yengsinbinaba CRPCC gi maigedagi RGI amasung Pradhan Mantri gi mafamda wakat cherol pisingkre Chief Minister Biplop Kumar Dev na luchingba Tripura gi Mantri Sabha paktok soktokhankre Jananeta Irabot Memorial Trust Jimet asin langduna district level open online laibak ningba sereng changdam na pangthokadori All Manipur Young Pioneers Organization Omipogi Nipumathoi suba mapok komon pangthokre amasung Assam dangarang nauna miyoi chamaga mutara gi masada COVID-19 gi anuba case thengnakre laichada sina positive oibigi chang chada 0.3 oiri Hauzik mapung oiba pau tabirasi Lagliba October thadagi hauraga Kendra Sarkar na employee singi anuba kusumal pathap chanagadauri Wage code asi haukiba April thada chanabagi war lairambani adubu Rajya kharadagi draft rule pikhalaktabana thengtabani hairi Anoba wage code asigi matungina office ki matam salary structure amasung atai kudongchaba kayada ahong malaklagani Ministry of Labor and Employment ki matungina chayol amada numit marini chupna nongmada pung 12 tawduna pung 9 thabak sugada chayolda numit humni suti oiragani aduga nongmada pung 9 tawduna numit 6 ni thabak subadana chayolda nongma suti phangani hairi Panbayai Kendra Sarkar na Krista Kumja lising ani gatarama pandana anoba wage code asi parliament na pass tawkrabani August ki tang 13 Krista Kumja lising ani gatarama panda Assam da NRC ki final list thoki masida miyoi lakh 18 gi ming list asida yaurokide NRC publish tawkiba chahi ani mapung phakre adubo Assam legang na thakiba list adu ngasi phawbada Registered General of India na approve tawbidri aduna NRC da ming yaudaba miyoi lakh 18 makhoi gi tungi punsi kari oigadabano haiba amamba phibam da leiri NRC da ming yaudaba miyoi singasi hojik Aadhar phangdre aduna makoi singasi thabak khudingmakta apan oiduna leire Aadhar da NRC na maram oiraga chayat na bathokliba si chumde lengak na chap mana ba mityeng yengbiduna makhoi gi tunggi oiba punsigi tamak awaba kokpifam thogi haina loop ni phumdoina saba Citizens Rights Protection Coordination Committee CRPCC ki General Secretary M Santi Kumar na phongdoragli Hiramasigi matangda ngarang kasargi ADC Deepak Jidungi kutangda luba sigi maigedagi Registered General of India amasung Bharat ki Prime Minister gi mafamda wakat cherola mapisinki wakat cherola si pishin matamda Sadhanpur kaistho Niranjan Pal Niladri Rai na chingba miyoi kaya su sarugyaki ngasi August ki tang 13 ni ngasi haiba numit asidani Assam Sarkar na NRC gi final list publish tawkibase adu ngasi chahi ani farakle Registered General of India na Assam government na thakiba haiba list adu ngasi fawe approve tawbidri maram asida NRC da ming yaudaba miyoi lakh 18 henna makhoi gi future asi kari tawbani haibado hangdaduna nunang maphiba mabdale lakh lupa crore lishing amaga chatuk changna kogi NRC process tawkiba hairiba NRC process asigi final kari oigani haibase aigoi praja mayam na khangdaduna leiri chahi ani fara phawbada karigumba ama tawbidana leiba maramna ngasi lakh 18 NRC da ming yaudaba miyoi singse awaba phuna tare haram haina no haibabu aikoina mayamna khangbilibaduni Aadhar haiba card ase kun apply tawbu matamda NRC da biometric process tawbiba maramna amadi NRC da maming yaudi haibagi maramna miyoi kaya Aadhar phangdaduna leire Aadhar card phangdabana maram moiraga company da thabak tawba khangde private job tawba khangde sarkar da thabak tawba khangde bank da chatpa khangde maram khuding makta aikoi da apan makaya nangduna leire mase aikoi bharat ki nagorik ama oina aikoi ki phangbam thokpa adhikar da Bharat Sarkar na aikoi da awaba phibam masida thadabani right to equality oiragadi NRC da ming yaw gi jaw yaurui to aikoi khuding mangna Aadhar card apply to matamda hairiba adhikar ase koi phangam thokpani Aadhar da NRC na maram oiraga ngasi chei ne bathoi base thokpam thokte maram aduna CRPCC hairiba Citizens Rights Protection Coordination Committee hairiba loop asina 43 organization na saba group asida aihak General Secretary ni aikoi miyoi kaya maruna chalaga kasar ki Deputy Commissioner ki khudangda Bharat ki Pradhan Mantri amadi Registered General of India ki mafamda aikoi na dabi asi thami madudi hauji
भारत मफम खुदिंगमक्ता नत्तना आसामदा मरुओइना बोराक भेलीदा लेरिबा नहारोन सिंगना मियोय लाखा 18 ममिंग याहोदबा मियोय सिंगना नंगिब अवाबा आधार सेमबदा नंगिब अवाबा जे कोन बिउ यांगना मस्ते एनआरसी ना मिंग यावरबसु यावद्रबसु आधार थाबा मतमदा मैखोय नंगिब अवाबा से नंगनगनु सुप्रीम कोर्ट तक केस लेगेरा जहाद केस लेगेरा सिटीजन अमा होइना मागे फंगम तो अधिकार फंगन बिउ आधार सेम मतमदा एनआरसी न मरम ओइरगा आयत पिबिगनु हाइबसे अखोगी अहान बताबिनी अनि सुबदा अखोइना हाइजनिंगी बसे कासार की डिप्यूटी कमिश्नर ना अखोइना पीरिबा मेमोरेंडम असे चुमनतगी फॉरवर्ड तौबिबा नतना नागरिक मयामना सिटीजन मयामना नंगिबा अवाबसे मसक खंगबिदुना मयामना नंगिबा अवाबसिगी मतकता अदोंगी स्पेशल नोट अमा पिबिदुना हाइरिबा मेमोरेंडम असे फॉरवर्ड तौबिउ हाइबसे अखोगी दाबिनी मसी हाइ लखीपुर सब डिवीजन की मनुंग चन्ना लेबा कोंजेंग लेकाई खुंगंग की मियामना खुंगंग असिगी चौकत थौरांग कयादा मिटिंग थमदुना हौकिबा अगस्त की तांग 19 कोंजेंग लेकाई सिटीजन्स क्लब हाइना मिंथोनबा क्लब अमा नौना सेमले ताबदा लखीपुर सब डिवीजन की मनुंग चन्ना लेरिबा क्लब मयाम की अपुनबा यूनाइटेड क्लब ऑर्गेनाइजेशन लखीपुर की प्रेसिडेंट खाइदेम कांतना नुंगाइबा फोंदोरकपगा लोइनना क्लब असिना लमदम असिगी अफबा थबक कया तौरकनी हाइबगी थाजबा थमली हाइरि चाही अहुम मखाइरोम की मतुंगदा चीफ मिनिस्टर बिप्लब कुमार देव न लुचिंगबा त्रिपुरा की बीजेपी IPFT मंत्री सभा पाक्थोक चौथोगनख्रे ngarang leibak pokpa numita Rajbhavan da pangthokiba achamba thorum amada Governor Saityadev Arjana Cabinet Thaki Mantri ahum Aron Bangakpagi wasak lawanki Mantri ahum adudi Ram Prasad Pal Bhagavan Das amasung Susanta Chaudhuri ni makhoigi portfolio su yenthokre wasak lobagi thorum aduda Chief Minister Biplop Kumar Dev Deputy CM Jisnu Dev Burma Revenue Minister NC Dev Burma Education Minister Ratan Lal Nath Meber Kumar Jamatia Santona Chakma Monos Kanti Dev na chingba Mantri Singh Loinana BJP State President Manik Saha MLA Singh amasung Kendra gi Mantri Pratima Bhumik na chingba mioi kaya su saruk yakhi haina Agartala dagi RK Tarunjit na paudam lagli Jananeta Irabot Memorial Trust Jimet na chahi khudingi September gi tha asibo Irabot thabung tha haina pangthoktuna lakliba lamyanba hizam Irabot ki thorom asiga mari leinana Jiribamda Jananeta hizam Irabot pu saithaba district level open online Laibang ningbai saireng changtamnaba district level da pangthoklagani haina Jimet ki General Secretary CH Ranjit Kumar na thadorokpa cherol amada hairi saireng changtamnaba si online gi kuthangda aibo oina WhatsApp number 96124865669 natraga 700544627 da thabirakadabani hairi Manipuri da Bengali mayek natraga mitai mayek na iba saireng pareng kunthra dagi hendaba oigadabani lagliba September gi tang kun phawba gi manungda saireng sing adu yoholakadabani hairi ahan bamana oina lupa lising aniga loinana certificate ani subamana da lupa lising ama makhaiga certificate aduga ahum subamana oina lupa lising amaga loinana certificate pigani consolation prize oina mioi manga da case prize su pigani hairi mana sing asi lagliba September ki tang kunthra hizam Irabot ki chamaga kuntaruk subama pok thoronga mari loinana pigani haina pawasina makhatari All Manipur Young Pioneers Organization Amipo gi nifuma thoi subama pok komona lakpada All India Youth Federation Manipur State Council na riape pauzil pi bagaloina virtual oina Amipo gi mapo common thorom Manipur sinba thungna pangthokre haina council asigi secretary KH Himalay gi cherol amada phongdorakli angang singi oiba pioneers organization asi Krista Kumjali Singh amaga chamapan marfugi August ki tang 13 da Imphal gi BT road ta linkat ki bani cherol asina makhata na paladuna ex pioneers kaya amadi ngasi masak naiba mioi oire hairaduna Makoy na ngasi Amipo gi Young Pioneers pu kaudri hairi Amipo gi nipumathoi subamapo komona lakpada pioneers ki sei we shall overcome someday sakpa galoinana virtual oiba mapo common thoromasi pangthoki haina cherol asida hairi pen amasung Aadhar card link tobagi aroiba matam September gi tang 13 phawba sangdogankhre laingakna permanent account number pen amasung Aadhar card link tobagi deadline June gitang kunthra tagi mathang sangdok halakibani adumoinamak laibak asigi citizen singna pen amasung Aadhar hairiba September gitang kunthra asigi manungda tangai fadana link taunana bahairi Assam gi yaipa yumba loisangna puthokiba COVID-19 gi bulletin matungina Assam dangarang mioi chamga ga humbutra gi masada COVID-19 positive oiba thangnaki
पॉजिटिव ओइबगी चांग चादा 0.3 ओइरी लाइचर असिना कासार जिला द मियोय 13 करीमगंज जिला द मियोय 10 कोविड पॉजिटिव ओइब थेंगनखि हाइलाकांदी जिला द ngarang su मियोय अमता लाइचर असिना नाब थेंगनखिदे आसाम द ngarang मियोय मंगा लाइचर असिना लेखिदबग लोइनना लेखिदबगी अपुनबा मसिंग लिसिंग मंगा ग चट्रुक हुमफु सुख्रे मणिपुर की हक्सल लोइसिंग नथोकपा पाव मतुंगिना मियोय 442 की मसादा ngarang नौना कोविड-19 पॉजिटिव ओइब थेंगनख्रे लाइचर असिदगी मियोय 413 फदुना हनख्रे लायेंग चथदुना लेरिबा एक्टिव केस की मसिंगना लिसिंग अहुम 443 नि मणिपुर द ngarang लाइचर असिना मियोय अमा लेखिदबग लोइनना अपुनबा लेखिदबगी मसिंग लिसिंग अमगा चट्रिट कमरिफुनि थोइ सुख्रे अरोइबदा मरोइबा पाव अमुखन्ना अक्टोबर थादगी हौरगा केंद्र सरकारना एम्प्लॉई सिंगी अनोबा वेस्ट कोड चनगदौरी एनआरसी द मिंग याउदबा मियोय सिंग नंगलिबा अवाबा सिंग यंगसिनबिनबा सीआरपीसीसी की माइगेदगी आरजीआई अमसुंग प्रधानमंत्री की मफमदा वाकत चेरोल पिसिंख्रे चीफ मिनिस्टर बिप्लब कुमार देवना लुचिंगबा त्रिपुरा की मंत्री सभा पाक्थोक सोक्थोकनख्रे जननेता इराबोट मेमोरियल ट्रस्ट जिमेट असिन लांगदुना डिस्ट्रिक्ट लेवल ओपन ऑनलाइन लेबाक निंबा सेरिंग चांगदमना पांगथोकदौरी ऑल मणिपुर यंग पायनियर्स ऑर्गेनाइजेशन ओमिपोगी निफुमाथुई सुबु मपोक कमन पांगथोकरे अमसुंग आसाम द ngarang नौना मियोय 453 की मसादा कोविड-19 की अनुभव केस थेंगनख्रे लाइचर असिना पॉजिटिव ओइबगी चांग चादा 0.3 ओइरी लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।